Sugunu Peace Committee Sembadagi Serau Sugunuda Irang Thokpanate Peace Committee Asina Mioi Mau Drama Pangitawai Kalakibani Haina Churachandpur Districtki Manung Chana Laiba Kongkhaida Thavak Suduna Lairamba Mema Panda Sugunu ACG MLA Peace Committee gi Makhada Thawai Hinghauraba Basikhongdagi Toizam Bimolna Phongdokre Ngasi Manipur Press Club ta Pangthokiba Paugi Mifam amada Wafam asi Phongdokladuna Bimolna Hai Haukiba Tahigi Mi Ahumdagi Thorakiba Irang asida Hingnabagi Lanfamda Mioi Kaya ama Jingi Mafam Kayada Thavak Suduna Laiki Churachandpur Districtki Manung Chana Laiba Kongkhai Khunda Thavak Suduna Laidiba Nupi Mapan amadi Angang ama yauna Mioi Maudra Mapan Sugunu ACG MLA 𝐃𝐀𝐆𝐍 Peace Committee gi Makhada Mafam adugi Khunja Singna Laloi Faita na Tindoraktuna Makoi Bukanbiki Loinana Hauzik Pangthokliba Assembly Mifam asida Chief Minister na Peace Committee asina Maram Oiduna Serau Maichak libani Hairiba asi Yaningdei Peace Committee asi Leiramdrabadi Hauzik Irang asida Laikidraba Mioi Masingdagi Mioi Maudra Mapan asisu Hengatlamgani Haiki